Maka Satarapeda Nuntil Pausi Chifongama Oiriba Kangla Paudagi Lokocharaga Tamzage Alpha Igi Kemda Surgical Structure Takraba Matung Armina Drone Prahaar Drill Chatakrehari Indian Armina Myanmar Ginkoi Lanchina Alpha Igi Kemda Surgical Structure Taduna Lopasigi Maru Iba Luchingba Om Heart Kraba Matung Makataba Operation Ching Ase Drone Technology Ase Mapung Pana Effective Oin Sizinaba Ngamnaba Indian Armina Myanmar Border Mayada Advanced Military Drill Pangtokrehari Indian Armina Chatakiba Military Drill Ase Yumtang Nariba Myanmar border the Ladiba Alpha Igi Camp Singda Yamna Toina Drone Structure Tadiba Siga Mari Lenana Pangtokibani Indian Army Chaliba Ta Sigi Hogala Saruktasu Myanmar border the Ladiba Alpha Igi Maru Oiba Camp Ani Drone Attacks Duna to Gaiduna Kader Kaya Ama Hard Crack Dimapur Base Spear Korgi General Officer Commanding Makada Lieutenant General Abhijit S. Pendakargi Lamzing Makada Infantry Amasung Supporting Arms in the Technical Operations Singda Drone Technology Asi Hena Mapung Pana Season Naba Ngamnaba Pandamgi Makada Drone Prahaar Drill Ase Chatakibani Indian Army na Chatakiba Drone Prahaar Drill Ase Intelligence Surveillance and Recognition ISR Gidamak Drone Deploy Taunaba Loinana Matamama the Hector Telam Technical Amasung Operational Layers Singda Precision Target Toba Ngamnabigi Damaktani Official Singi Mekidigi Pongdo Kibada Drill Ase na Matung Tarakpa Selen Singda Mapung Pana Tengnaba Ngamnabigi Damaktani Drone Drill Adu Indo Myanmar Border Mayada Pangtoki Hairabasu Chapchana Army gi Mekidigi Mapam Adu Haidokpa Taudri Adumapu Indian Army Dimapur Base Formation gi forward area singda drone drill adu chataba oigani haidi Makatana Thailand Cambodia border class the sikiba kuntragani toy sure chamaga kuntra sokle haidi Thailand amasung Cambodia border class the nakal anigi oina laikhidraba punna miyoi masing kuntragani toy sukre chamaga kuntrana hena asopa nangkre haidi lana sin maram oiraga border da leiramba tongan ba khulsing digi miyoi lak amaga lising kuntragi matakta sapagadaba mapam singda lamjena kre Cambodia gi mekai digi leiriba wato ase UN khut Tingjinduna ceasefire thamjinduna santi oina wari sanaduna warishin purakpada mateng pangbiyu haina takshin khre Leba ani asigi marakta unkanaba hinkalakpa asina maram oiraga Cambodia amasung Thailand da laidiba Indian ambassador singi maikaidagi India gi miyoi sing leba ani asigi dispute laidiba border area singda chattanaba advisory issue tawkhre Cambodia gi Ministry of National Defense ki spokesperson Malai Sosetana haikibada lalasida Cambodia gi civilian taret amasung micham manga laikhidre haiba confirm tawre Thailand gi maikaidagi na lanmi taruk amasung civilian taraga taruk siri haiba confirm tawre haidi makasa tarakpada nungthil pawsi Chipongama Oiriba Pausil the Loukhatpaga Tamzage, Kuki Singi Port Puramabdi, Akanba Thabk Loukhatpaga Loinana, Thi-Hangani Haiba, Loinana Youth Organization Opam Tamzage, Lambi the Portray Putok Pusin Tauriba, Gari Singi Mapu Singna, Kuki Singi Damak Port Puram Labadi, Akanba Thabk Loukhatpaga Loinana, Thi-Hangani Haina, Loinana Youth Organization, Manipurna Section Wapam Tamlagli, Organization Sigi Information Secretary Natadorokpa, Chirolamada, Ta Sigi Haukiba Tangkulum Doida, Paring the Pangtokiba, Joint Tribe Consultation Gi, Mipam the Kupna Kanaraba Matung, Kongtang Asilorokpani, Volunteer Sing Lamdamasida checked over Gari Sing the Kuki Polam Sing Puramba Tengnabadi, Makogi Matata, Thabk Loukhatpaga Loinana, Lupa Lising Yankagi Pinchu, Thi-Hangani, Amarom da Zik Oidiba Piba Masida Transporter Amasong, Driver Sing Ahing Atengbada, Chatanaba Kangan Baga Loinana, Karigumba Chalamba Tolabadi, Wang Pong Tauduna, Chunaba Thabk Loukhatkani Haidi, Makatana Security Force na Section Tarang Loukhatpadagi Chada, Nipu Lau Uba Pangle Haidi, Authority Oidaba Miyoi Karana Ona Tainana Haiba Kaya Yaure, Hauzik Lamlai AC Asigi Irang Asina Kahena Solaba Mapam Sing Haibadi, Sangram Lokol, Kaunerongki Mekaida, Low Pari Yankayumpugi Changda, Low Panbangam than a lady. Say a say Hena Low Ubangam than a leramba, Mapam Kara, President Rulak Padagi, Changbangam the Duna leramba, Lopam Singi Manunda, Sada Nipudi, Security Sing Nakpi Shimbi Badagi, Changduna Low Uba Pangli Haina, Yang Popi Authority, Executive Member Ama Oibada Natana, Kokomi Yang Popi Bransky President Oiriba, Mainam Open upon the creek. Wapama Sing Imuel English Academy, Yang Pokpi the Ipak Sinduna Pangtokiba, Pre Mega Health Camp Amada Pongdokiba. Mauna Hai, Chahi Ani, Ta Ani Helaba, Irang Asina Kahena Solabam Pumsigi Kunjasing, Paisha like the playing Bangam than Leramba, Mioka Nasigi, Pre Medical Camp Asina Kanabakaya, Piragani Haina Supongdoki, Nasigi Pre Medical Camp Madugi Atobotodang Lauriba, Ipaki President Ketri Mayum Somerendrona Haikibada, Ipaki Oina Sahi Amagi Manunda, Pre Medical Camp Asi, Maridak Pang.
pangthoknaba pandam amaga loinana tongan tonganba red zone ga nangna leidiba ka hena soklaba mafamsing asida leidiba khunjasing maru oina sabungko kunau thamnapokpi sanasabi yengangpokpi amadi masigi akoibada leidiba khunjasing asigi awaba kharadang oidaba sukoknaba pandamda ngasigi mega health camp asi pangthokpani ngasigi health mega camp asida mateng panglakiba mari leinaba khudingmak pusu thagatpa pongdokhi ngasigi ipakna sinduna pangthokiba pre mega health camp aduda North IOC da leiba Dr. Helena Eye Care gi staff sing amadi Dr. Helena masa yauna eye gi oina room ahum hangdoktuna tongan tongan ba makhalgi mitki layang chataki baga loinana minor operation tawba amasung maduda changadaba chathok chasin amadi operation tawba lakliba miyoi sing adugi chaba thakpa hidak langthakna chingmasing adusu Dr. Helena Eye Care na loina puthoki hari Manipur da leidiba tongan tongan ba Loop Civil Society Organization kayana mitka mari leinana mathau taraklabadi haibirau matampurna makta miyangi mateng pangnaba sem saduna lei haina Dr. Helena Eye Care gi founder Dr. Helena na pongdoki ngasigi mega health camp aduda CMO Imphal East gi makada leidiba tongan tongan ba staff sing Jain Hospital gi staff sing na tongan tongan ba department sing gi miyoi sing saruk yakhi hairi maka satarak pada nungtil pausi gi chipong ama oidiba kanglaipa ki meira dagi lokot charaga thamjage Churachandpur da miyoi ama brown sugar chama gampunipan jiri bamte gi miyoi ama ganja kiji chaniga kunga konana pakat pangam khri security force na mayai ka ba nishagi mayokta changsilakpa khongjang gi saruk ama oina tha sigi kunga marida Churachandpur amadi jiri bamte gi brown sugar amadi ganja ka konana miyoi ani phar hari police ki pawasi na hai Churachandpur district ki behang bus parking da security force ki kangbuna chingningai oiba maongda Honda Activa thauduna lakpa miyoi ama khamduna check tawbada miyoi ama brown sugar gram chamaga humpuni panga konana pagatki pharaba miyoi aduna Churachandpur district ki tonjang village tagi hausunlan phimpu chei yankhai ga humdoi kawi haidi amaromda nimit adumaktada jiribam police ki kangbuna jiribam ki FCP check post ta lambi da lakpa tata truck registration number MN018 567 asi check tawbagi thabak chathabada gari aduda haptuna purakiba ganja kiji chaniga kunga konana drive aduda phagatpa ngamki hari ganja ga konana faraba driver aduna None district ki khumji village tagi SK kafu nalung chahi nifugum dai kawi phagalaba ganja sing aduga loinena mei adu mari leinaba police station da kusinakre hari makha chatarakpada nungtil pausi ki chifong ama oidiba kangla paugi editre lokot charaga thamjige mitop changsil lakpat chingnaba lenga ki tawsil tawrang maipa alu hari Manipur lenga na mitop changsil lakpat chingnaba thabak lokhatnaba mari leinaba district sing DC sing da kangan kre yumno nariba lebak sing da thokpa nena ta da phibam asina maram oiraga mitop sing silakpa yabagi akiba leibadagi lengak na mari leinaba DC sing da kangan kibani Myanmar da nongna irang tholakpa masung Assam ge tongan tongan manpham sing da Pakistan ibikchen chatharakpa asina maram oiraga Manipur da mitop sing lona changsilakpa yabagi thajaba leiri Loinana Myanmar da nongna laloba masal gi marakta khulagi muknaba thoknarakpadagi Mizoram da Myanmar macha nongna lising manga changsilakibadagi state asida achauba problem mayoknaba leiri Manipur da sumitop changsilakpa chingnaba lengaki home commissioner and Asok Kumar khuyek piduna thokiba advisory amana hairibadi deputy commissioner sing amasung superintendent of police sing na mitop sing state boundary sing da lokaina changsilakpa chingnaba Akanba thabak lokot kadabani masigi damak international interstate amasung interdistrict boundary sing da Akanba moongda mikup nom sing na senaduna mitop sing chathok chasin tawba ngamdana ba thabak lokot kadabani karigumba mitop sing changthok changsin tawba thengladabadi khudakta mari leinaba sing da pauk pibaga loinana biography amasung biometric sing lawgadabani haibasni advisory aduna makata badi lokaina changsilakpa mitop sing adu secure oiba makoi khaki oiba mafam semlaga thamduna makoi da laifam chapam amadi mioiba ama oina pangba yaba mateng pangadabani loinana makoina hanadagi leiraklaba lamdam adugi miyoi singa punchin haloidabani haiba wafam thami Manipur lenga ki home commissioner and Asok Kumar na thokiba advisory adu mamang da mitop sing changsilakiba matamda oikiba pibam amadi matungda su mitop sing changsilakpa matamda chekchil haudrabadi orakadaba sing adu khangbadagi mangjongna chekchin thorang lokhalakibani lawi home commissioner gi thorang asi thagatningai oi advisory aduda tawgadaba amadi tawroidaba sing khangan kiba kanglonching adu mari leinaba authority singna matam chana section thorong lokhatpa amadi tabak lokhatpada ahoba laikhiba thoklabadi state asida leiriba mitokki watho asigi mathakta anobu watho ama soidana mayokna rakani maramaduna asigumba lebak thiba asi thoandanaba lengaki mari leinaba singna kathokpaga iroinana puksel sengna tabak tawba mathautai home commissioner gi advisory aduda yamna maru oiba wafam amma yauribadi lokhatpam thokpa procedure sing lokhatlaga lokaina sangsilakiba mitop sing adu maramdamda halanana
ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕꯗꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯝ ꯆꯨꯝꯅ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯇꯣꯞꯁꯤꯡ ꯂꯩꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯋꯥꯔ ꯀ꯭राइम ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯀꯥꯏꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯦꯟꯃꯥꯔ ꯃꯅꯨꯡꯗ ꯊꯣꯛꯄ ꯏꯔꯥꯡ ꯍꯟꯊꯔꯛꯈꯤꯕ ꯃꯇꯝꯗ ꯍꯜꯍꯟꯈꯤ ꯑꯗꯨꯕꯨ ꯃꯦꯟꯃꯥꯔ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯗꯕ ꯅꯠꯇꯦ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯨꯔꯥꯟ ꯂꯣꯅꯥꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯀꯥꯏꯅ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯗ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯑꯗꯨ ꯃꯤꯇꯣꯞꯁꯤꯡꯅ ꯌꯣꯠꯁꯤꯟꯈꯤꯗꯨꯅ ꯀꯪꯈꯨꯜ ꯃꯨꯠꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤ